कोर्ट की याथंग ngaktre sex workers singda ration phanghandre covid-19 की लाइचत न मरम ओइदुना अवा अना तारब सिंगबु तेंगबांग पीबगी सरुक अमा ओइना हौखिबा कुमजा 2020 गी सेप्टेम्बर थादा सुप्रीम कोर्ट न लाइबाक पुंबदा लैरिबा सेक्स वर्कर्स सिंगदसु चेंगसाक अमदी नोंगमदा संगदबा याद्रबा पोलम सिंग फंगनगदबनी हाइना स्टेट अमदी सेंटर दा खंगनखिबा लैदबसु मणिपुर गी ओइनदी खुदोंग चाबा सिंग असि पिथोकलमद्रे हौखिबा कुमजा 2019 गी डिसेंबर दा चाइना की वुहान दगे खंगौदना संदोरकबा हौरक्तुना मालेम पुंबा सोखनखिबा कोविड-19 गी लाइचत असिना इंडिया दसु कुमजा 2020 दा अवाबा कया मायोकनखे लाइचत असि संदोरकबा थिंगनबा लैंगाके माइकैदगी लखलकपा सेक्शन थौरांगी सरुक अमा ओइना खुदकता लैबाक सिनबा थुंगना लॉकडाउन थंबगी मथक्ता स्टेट सिंगनसु कर्फ्यू थमखे मसिना मियोय कया अमा थबक सुफम फंखिदबा मिरम द पंदुना लैखिबा चाबा थकपगी अवाटपना चिंगबा अवाबा कया मायोकनखे मिपुम खुदिंगमकना चही अमा चुपना अवाबा मायोकनखिबा चैरक अदुदा खुनाइना हंगोई तुकटचबा थंबिरिबा सेक्स वर्कर्स सिंगना थेंगनरिबा अवाबा कया अदु येंगलगा मियोयबगी मिनुंगसी फंगनबो ओइना सुप्रीम कोर्ट न चही अदुगी सेप्टेम्बर दा स्टेट अमदे यूनियन टेरिटोरी सिंगना सेक्स वर्कर्स सिंगदसु मियामदा फंगलिबा चेंगचाक अमदे नोंगमदा संगदबा याद्रबा पोलम सिंग अदु फंगनबा याथंग पीखिबने सुप्रीम कोर्ट की याथंग मतुंगिना मियोयबा खुनाय असिदा लरिबा मियोयबा खुदिंगदा लैंगाकी मतेंग फंगनबगी पांडमदा सेंटर नसु लुपा करोड़ कया सेक्स वर्कर्स सिंगिदमक्ता काइथखिबने लाइबक थीबदी मणिपुर की ओइनदी हाइरिबा सेंफम सिंग अदु यौरकपा तारबसु मतम साना सिजिनबा ngमौदबदगी अमुक हनखरे मसीना खुनाइना हंगोई तुकटचना इंथोक्तुना अमसुंग ताथी तावैना तौबिरिबा पुनसिगी तांकक अमदगी नत्तबा सिनफमदा खोंदाखरबा नुपी कया अमदे अवाबदा अवाबा पीबा हाइबदो ओइरे वाफम असिगा मरी लैनना पाउसी असिना लमदम असिगी सोथरबा अमदे पुनसिगी तांकक अमना नत्तबा सिनफमदा खोंदाखरबा नुपी सिंगबु महौसागी पुनसिदा लाकनबा होनरिबा ऑर्गेनाइजेशन सिंगे मनुंगदा अमा ओइरिबा मैतै लैमरेल सिनाई संगी सेक्रेटरी एससी इनाउसागा अखनना वारी साबदा कोविड-19 की वारबा चैरक असिदा खुनाइना इंथोक्तुना थमलिबे नुपी सिंग असिबु लैंगाकनसु मिराइबिबदा पेंदबा वाफम कया फोंदोरखे इनाउसाना हाई कोविड-19 की वारबा अमदे तंबा ngamद्रबा मतम असिदा कैरो लैकाय अमदे मयुमदा संगजफम लैत्रबा चही कुनगा तरुक्तगिना यांखैगी मनुंगदा लैबा नुपी कया अमा हौजिक सेंटर होमदा संगजफम लौदुना लैरे ऑर्गेनाइजेशन असिगे माइकैदगिदे चाना थंगनबा अमदे हिदाक लांथकसिंग अंगंबा थाक्ता वारहनदनबा होनरे अदुबु मतम असिना मरम ओइदुना सेंथोक लैत्रबा नुपीसिंग असिगे अवाटपा पुमनमक मेंखटपा हाइबा अदुदे अवाबा अमा ओइरे असानबा कादा लैदुना हिंगबा सिनफम असिदा लैरंबा नुपी कया अमसु अवाबा मायोकनरे कोविड-19 न मरम ओइदुना मखोइगा हक्थेंगना नक्सिनदुना अवाटपा हंगबा याबा मतमसु ओइद्रबनिना यंगसिनबगी चांगसु हानगुम ngamlaktre सिनफम असिदा लैरिबा नुपीसिंग असि अयाम्बना फिबम सोकबा इमुंग अमदे नुपीगी मथक्ता सथबा तोंगान तोंगानबा मियोट मिनैगी विक्टिम ngakta ओइरे मसिना हौखिबा पुनसिबु काउथोकनबा अमदे सतलिबा सिनफम असिदगे ngahyak पोथानबा मयाई काबा चिंजाक चारुबदगे हैनखिबा नुपी कयासु याउरिबने कोविड-19 की मतम ओइरबसु मखोइसिंग अदु महौसागी पुनसिदा हलकनबा होनबदा OSD अमदे ART न चिंगबा हिदाक लांथकसिंगदे वाधनदनबा होनरे अदुम ओइनमक लाइसेट असिगी ओइरिबा फिबम असिदा नुपीसिंग अदु वाखलगी अनाबा फाउबा लाकपा याबगे ओइथोकपसु लैतबदि नत्ते नाकल अमरोमदा सिनफम असिदा लैरिबा नुपीसिंग असिना कोविड-19 की लाइचत मनुंगदा थेंगरिबा अवाबा अमदे अवाट अपासिंग मेंखननबा सुप्रीम कोर्ट न लैबाक असिगे सेक्स वर्कर्स सिंगदा सक्ताकसे याउद्रबसु मियोय अमना फंगफम थोकपा चाना थकनबा अमदे नोंगमदा संगदबा याद्रबा पोलम सिंग फंगनबगी मथक्ता सेलगी मतेंग सुपीननबा स्टेट अमदे सेंट्रल गवर्नमेंट याथंग पीखिबने कोर्ट की याथंग मतुंगिना सेंटर गे माइकैदगिसु लुपा करोड़ अनिरोम थादरखि हाइना ताई अदुबु मरी लैनबा सिंगना फाजिनदुना थमलबा मतुंग मतम हेलबा फाउबा सिजिजनदना लैबदगे सेंटरना अमुक लखोटख्रे लैंगाकना फाउबा इंथोक्तुना थमलिबा मियोय कांगलोप असे अतोपा मियोय सिंगनदे करमना नुंसिबिगदौरिबनो अतैना खंद्रबसु लैंगाक असिनदे खंगफम थोकपने सिनफम असिदा खोंगदारिबा नुपीसिंग असे अयाम्बना मसाना संगलखिबा अमता नत्ते इमुंगी अवाबा अमदे मियोट मिनैगी सैथेंग नंगबदगे खुनाइगी मिनोक मैसालकता चंगलखिबा ngaktane मखोइबु निंगथिना वाखल तहानबा अमदे था खुदिंगी सेलगी mateंग पीरबदे नुपी कया अमदे सिनफम असि थादोक्तुना महौसागी पुनसिदा सोइदना हलकनबा होनगने लाइबक थीबदी मखोइगिदमक्ता थादोरकपा सेनफम सिंग अदु फाउबा पीबीदना लैरिबा असिनी NGO सिंगना तानद्रिबा फाउबा फंगनदबा हाइबा अदुदे अचुम्बा खोंथांग नत्ते मरी लैनबा DC सिंगना खंगदुना लैरबा ओइबना लैंगाकना अचुम्बा खोंथांग अमदे लौबीबम थोकपनी हाइना SC इनाउसाना पेंदबा वाफम कया पाउसे असिदा फोंदोरखे
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯌꯥꯎꯅ ꯃꯅꯤꯄꯨꯔ ꯑꯦꯗꯁ ꯀꯟꯇ꯭ꯔꯣꯜ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯨꯝꯖꯥ 2020ꯒꯤ ꯑꯣꯒꯁ ꯁꯦꯞꯇꯦꯝꯕꯔꯗ ꯗꯤꯁꯇ꯭ꯔꯤꯛ 12ꯗ ꯆꯠꯊꯈꯤꯕ ꯁꯔꯚꯦ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯦꯛꯁ ꯋꯥꯔꯀꯔ 6,469 ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯨꯝꯂꯕ ꯅꯨꯄꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯅꯨꯄꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯗꯝ ꯑꯃꯗ ꯅꯠꯇꯕ ꯁꯤꯟꯐꯝꯗ ꯈꯣꯡꯗꯥꯕ ꯅꯨꯄꯤꯒꯤ ꯃꯁꯤꯡ ꯋꯥꯡꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯕ ꯂꯦꯞꯇꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡ ꯁꯦꯝꯗꯨꯅ ꯌꯧꯍꯟꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯅ ꯃꯣꯠꯁꯤꯡ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ꯫ ꯈꯨꯔꯥꯏꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯇꯉꯥꯏꯐꯗꯕ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯗꯕ ꯂꯩꯕꯅ COVID-19 ꯇꯦꯁ ꯇꯧꯔꯨꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯤꯖꯜꯠ ꯄꯤꯔꯛꯈꯤꯕ ꯃꯇꯨꯡ ꯆꯤꯡꯅꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯦꯁꯇꯤꯡ ꯁꯦꯟꯇꯔ ꯑꯗꯨꯃꯛꯇꯗ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯤꯖꯜꯠ ꯄꯤꯔꯛꯄꯗ ꯑꯉꯛꯄ ꯐꯥꯎꯅꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃꯦ 31ꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯕꯥꯕꯤꯅꯥ ꯗꯥꯏꯒꯅꯣꯁꯇꯤꯛꯇ COVID-19 ꯇꯦꯁ ꯇꯧꯔꯨꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯛꯈꯤ꯫ ꯃꯗꯨꯗ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯖꯨꯟ 1ꯗ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯌꯥꯝꯗꯤ ꯆꯃꯝꯅꯕ ꯐꯥꯎꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯦ 29ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔꯁꯤꯡꯅ ꯉꯥꯛꯅ ꯆꯠꯇꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯊꯣꯛꯂꯦ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯁꯤꯡꯗ COVID-19 ꯇꯦꯁ ꯇꯧꯕꯗ ꯂꯨꯄꯥ 450 ꯂꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯂꯩꯉꯥꯛꯀꯤ ꯁꯦꯟꯇꯔꯁꯤꯡꯅ ꯂꯨꯄꯥ 160 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯐꯝ ꯑꯁꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯀ꯭ꯂꯤꯅꯤꯛꯁꯤꯡꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯦ꯫ COVID-19 ꯇꯦꯁ ꯇꯧꯕꯗ ꯂꯨꯄꯥ 1,400 ꯐꯥꯎꯕ ꯂꯧꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯗꯨ ꯊꯧꯁꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯁꯦꯜ ꯂꯧꯈꯤꯕꯒꯤ ꯀꯦꯁ ꯔꯤꯁꯤꯞ ꯄꯤꯗꯦ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯋꯥꯀꯠ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯀ꯭ꯂꯤꯅꯤꯛꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯌꯨꯝꯗ COVID-19 ꯇꯦꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯂꯨꯄꯥ 2,500 ꯐꯥꯎꯕ ꯂꯧꯏ ꯍꯥꯏꯔꯤ꯫ ꯃꯗꯨꯁꯨ ꯀꯦꯁ ꯔꯤꯁꯤꯞ ꯄꯤꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯏꯟꯗ꯭ꯔꯤꯕ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯔꯛꯂꯤ꯫ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯄꯤꯑꯦꯝꯒꯤ ꯐꯣꯇꯣ ꯂꯧꯊꯣꯛꯂꯒ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯐꯣꯇꯣ ꯍꯥꯞꯈ꯭ꯔꯦ꯫ ꯋꯦꯁ ꯕꯦꯡꯒꯜꯗ COVID-19 ꯂꯥꯏꯆꯠꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯤꯌꯥꯝꯗ ꯄꯥꯛ ꯁꯟꯅ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯤꯕꯗꯨ ꯈꯣꯡꯊꯥꯡ ꯍꯦꯟꯅ ꯌꯥꯡꯈꯠꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯚꯦꯛꯁꯤꯅꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯐꯣꯇꯣ ꯑꯃ ꯍꯥꯞꯂꯤꯕꯗꯨ ꯋꯦꯁ ꯕꯦꯡꯒꯜ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯂꯧꯊꯣꯛꯂꯒ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯐꯣꯇꯣ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯐꯣꯇꯣꯒ ꯂꯣꯏꯅꯅ ꯕꯤ ꯑꯦꯂꯔꯠ ꯕꯤ ꯁꯦꯐ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟꯁꯤꯡꯁꯨ ꯕꯦꯡꯒꯂꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯂꯣꯟ ꯑꯅꯤꯃꯛꯇ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ ꯚꯦꯛꯁꯤꯅꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯐꯣꯇꯣ ꯍꯥꯞꯂꯤꯕ ꯑꯁꯤ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯅ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯣꯜꯀꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯣꯔꯄꯣꯔꯦꯁꯟꯒꯤ ꯕꯣꯔꯗ ꯑꯣꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯆꯤꯌꯔꯄꯔꯁꯟꯅꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯤꯅꯤꯁꯇꯔ ꯐꯔꯍꯥꯗ ꯍꯥꯀꯤꯝꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯁꯧꯒꯠꯂꯗꯨꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯃꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯍꯥꯞꯄꯗ ꯑꯔꯥꯟꯕ ꯑꯃꯠꯇ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯋꯦꯁ ꯕꯦꯡꯒꯜ ꯁ꯭ꯇꯦꯠ BJPꯒꯤ ꯋꯥꯉꯥꯡꯂꯣꯏ ꯁꯃꯤꯛ ꯚꯠꯇꯆꯥꯔꯌꯥꯅ ꯍꯥꯏ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯐꯝ ꯑꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯍꯟꯅꯕ ꯊꯑꯣꯏꯅ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ꯫ ꯁꯦꯟꯇꯔꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯁꯤꯡꯗ ꯒꯨꯗꯁ ꯑꯦꯟड ꯁꯥꯔꯚꯤꯁ ꯇꯦꯛꯁ ꯂꯧꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ BJPꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫